Nuai ma'am, ngasi ai Manipuri channel gi 22k subscribers subunu mine ado ariba subscriber amadi anova subscriber ma'am puno po ai Manipuri gi site tagi yam nuai ba harauba phongdok chari ma'am na subscribe to birakpa adai comment birakpa dagi like to birakpa ma'am yam nuai jai ma'am gi interaction to bo phangjaba se yam nuai jai aduga constructive criticism birakpa dagi di khoi gi ke hani positive vibe ma'am birakpa idamakta comment yam harauba phongdok chari yam nuai jai ma'am ga smaina interaction to budagi ai yam improvement shagi improve to gadaba jaga ma'am ama lei habse ma'am takpirak pagdagi hena idea phangba ngamjai adu ma'am smaina tatana comment birak pase yam nuai jai ma'am ai mateng pangbiba ai Manipuri channel sibu nuksibiba adu abnaw nuksibiba idamakta ma'am bu ma'am no pu yam thagat pa raw nuai phongdok jari Ado ma'am, ngasi video di ai keno koi bachat pa koi doba kemta ngasi di sasa de do aina ai project amam ai bu hana khangbi ba mising na di ai hana subscribers sing na di khangbiram gani ai Manipur da Nambul River da project ama tawjabane aruga anoba subscribers sing dana ai Keisam Pahten ko we duga ai je environmental engineering da master tor leijabane ado ai ngasi je Nambul River gi survey je round am tang chatlaga yemubane adu da lehobu phibam je amna phajadaba mong da lehowe aduga khoina di amna asi matang jidane aina ngasi si video je ma'am da information je sum share tawjaning dana aina khangjaba khara aduga ma'am na khangbiba lerga su information adum aingonda comment ki through da bibiro aduga ai ma'am gi dusu aina ngamjaba matang da adum ma'am share tawjarake aduga sigi keno sidi Nambul River je horpham da gidi yamna motpa oide aina study area sida aina khoigi iroi semba side gi horaga aina sum Nambul River sum aina tawduje pisum thombo khatane ai study area je aduna ai du confine tawjage aduga keno se aina yeng pokan da horokpa da di huji se nongju tha na tabani na ising je li chen yam kan chen da timing ne adu erga su horpham da di ising je na leba ai aduga hojiki khoi gi bazar area yorop kan da di ising je pra keni ising bo uge uphang da ba jaga yaure ising ubo phang da ba jaga yaure asom da gi irrigation brom dai lai ni som da la ga sum ina haba pisum rom da sakhi doi ne asi hor ko ma sai da dum ure ture Nambul River je ising u da ba jaga su yaure ising u ba si ising lai ba jaga su dum lai re aro ga sai ma pan da imbio Nambul River je aduga mu side tagi khoi pipe thintu ga tai ju mafam mayam nei smaina ada ising tarai ga saina tarak mafam ai panjaning re je mafam di panjarai mafam panjar mafam pallaga mafam du da leiba mi sing bo aina sidha ba kaido amta na chade aina uruba mafam sing aina chatlaga chatluba da thengnarak po uruba du ne mayam da aina share tok jani je aina haijaba sigi motliba mayam je ngasai gi laikai gi swai gi mina huntu ombe yai khole na haijaba do laikai gi khoi ni ne ma thengnare ni ne gi ma gi experience hai da leiba ni na mana haiba do amtang mayam tamina je ni ne amta si kamain to bono ta haibiyo thenga kan da ne gari mam da la ani sai jo haidarami lawsu je nak na leibe naw bisina lawo da bokta da na adum haidu ma sakine haise do khoi ahing da tum da gai thana na ba tau tare na khoi tau sirai hainaramni khoi di anak pada sida laibani na mo ko namthi ba mayam da khoi da di si yumna amina za ba thakpa la angang na bi lai mayam se mina bang laina bu na ra bani ba lak thi na ngal na asyam na si kamai tong ni kham de si da ne da di na ni mayam se khana bani mayam ne oi just ada fine tawni ko ni ga na thet pa ju sign board ke di leiba male ko ada ko asida se amta ahing da kanam changbi ni ngai leitrabani na kanana to yu tawdure heba yam no ai ni ne sai ni ne thing na je na ta di ai ju swai gi mina tawbani na dum khan dui ne ba swai gi mina di sai na mota na ba yam kan ho na ri sign board ka thet na ado atop mafam dei la ga tawidana ba smaina taw je khoi turen ji dagi ising je chingkhatlaga thangna ba ising pi doi ni adai khoi tu ti sing phang da ba mafam da di turen gi sing ji na thangna chana ba oi doi ni aduna mayam si tawbigum ji ising leiba pasa pai dab ni na khoi sei si kana ga sing ni khoi sing ni ba pisu pisam ba gi iru jana ba gi ba sing ni thank you ni da saina happy ba gi ko khoi gi
PhD department na ising piri je hoi turen dagi ising je chingkhatlaga adagi do filter toktana khotoktana myam mai process myam da tawraga ising je piri ne ba dei danga sai gi hoi seasonary be myam sina hoi gi hoi ising je sumokna bagi raw water ji da hoina amang ba kai ka myam silum thajan biraga di hoi kamaina sing aphaba thakpa phangi se kamaina puthok ngam dino masimak na ju hoi huji chang nai na toti sing phangdaba ne toti sing phangba kangu gi dimu akhoi department gi site gi PhD site gi faina filter toktana khotoktana tawre phare si mamu thamgra je nataba akhoi tureni sing je oina season ba mayam amasu leiriba akhoi sarkar gi process na tapana mafam da akhoi gi filter dor ba sing je phangan bangam da na tureni sing je na thakna chana ba oina ba mafam ju leiriba alo akhoi na horofam sai da amang ba mayam je thajan go chan tawraga di hayeng magi ada season jari ba mi sing di lena tina kai kamaina po idinu hoi self cleansing haiba malego turen gi mai masana natural way da akhoi gi thadari ba amang ba mayam je ke hani purify to jabagi amal lei adubu to khoina thadari bu pochina heli khai mana purify to se ngam oidoni aduna hujik le hori ba fibam jidi pura sidi inhuman noiba khoi mi oiba mana asu am thina khoi nature na pithorei ba poche ase am thina smaina torom gani habje ai tasingna thajaru de ai hana khangam de ai hana tasingna ai ju khangjade adu aina hujik project se pairura kanda di aina project se tawura kanda di ngasai gi lehori ba fibam je yamna mong ta daba The Shanghai Express tagi law po khabar ne March 14 2019 gi sida original ko gi Imagaithel Asia gi one of the largest highway movement market aduga som da leire Nambul River ne siju river ne habagi ising machi rambo udres deisa sida thadari ba mot po mem kana na thadari no kai gi thadari no adu di khangde aduga si meeting changhaningi sida leire sida ising mati amure si leiba mem se som sai choi ulake I know the lap is not home number 1 B and a Kangna from the Dane, some side to labor, if you want to remember. Siturene Ataizulake, she study area as a Nambul River or Venina, I see Matematic like a bazaar give you on the Englio. The bazaar give you. I say that Manipur only over this Ure. I say the same day cover Shanghai Express key. 14 March 2019 gini aduga leiba film je 14 March gini 14 March hobada finally howe do proof oina wai cover je paija bane awa chamana na so maning da su chamana na tawe do manam jeng ha moi foreigner ma laga mana hairam bado manam sida nammi manam je noi ju namaga di noi khang ga dong ne ha bado tasengna manam je dum khara di nam thiba ne khoi di hainaram ni na manam ji gi ke su thoidokwa he na nam thiba su phaude do turen jigi cheliba ising masuje musin mui ai mitna ubuda aduga camera da di muba mudabra khangde aruga ai gi mitna ubuda di musin muna chele ado mapan ge gas di amna na chanchelaga hoi ke hani retaining wall ge kayam phajana chalaga turen jibu nan na badi sarkar gi side tagi phajana hona di haibe aroi si nan na si retaining wall phajana challa bai je turen se adum nan be yana ba sema bane na ai logdei sarkar gi side tagi da soibe leitaba male aruga swaide leibiriba mayamna molan bo oidoira natraga atopa mafam dagi laga molan bo oidoira adudi mayam khoi punna wakhan tamina ba madi sange na khanjai khoi septic tank leitaba kangu bo yawo mansele hojiki mong je go mapadu da phawbu da dum aina hairi area ji mi na dum khangam gani noi di nungti gi phawri ne dum mapadu dum lam gani manam do aduga ID project area oiru bagi aina ai chatte ya da chalu bane adu yamna namthiba fibam da leiba jaga yam yawe ado adwai dugi mi na oiram da basu ai ba tawri potu di aranban male aranbani haijage male ai khang hairaga haiban chadamni na adum som information jidang share to gen to jobane sima laigre ji yam sang dore ignoma phajana ai project se I complete ora kanda ai video ma semjaraga thagalasu thagacharake adu mayam ga swaina mayam nai na video thagat pangam jari je mayam na nuksibi bidagi mayam gi support tagi ngam jabane mayam adu aina tawbusida asoiba aran be yarga su mayam na ei bunga nang do sida soire inaw nang do soire ei mamang da su dum haijabaduni asoiba semtok mina se mayam ai hairaga tawbuna chade mayam na buno nuksibi ba adagi aina khara mafam aina yogjaruba mafam sing aina namma thagat mayam na comment can positive vibe mayam pibirak padagi aina smaina video se namaga
ꯋꯥꯐꯝꯁꯤꯡꯁꯦ ꯐꯣꯡꯗꯣꯛꯄ ꯉꯝꯖꯕꯅꯦ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗꯅ ꯑꯩ ꯁꯤ ꯉꯝꯖꯕꯅ ꯑꯩ ꯁꯤ ꯇꯧꯕ ꯀꯩꯁꯨ ꯉꯝꯖꯔꯣꯏ ꯑꯗꯨꯒ ꯑꯩꯅ ꯇꯧꯕꯁꯤꯗ ꯁꯣꯏꯔꯒꯁꯨ ꯑꯩꯅ ꯑꯩꯒꯤ ꯋꯥꯍꯩꯗ ꯀꯥ ꯍꯦꯟꯕ ꯑꯁꯣꯏꯕꯗꯤ ꯑꯩ ꯌꯥꯔꯤꯈꯩ ꯍꯥꯏꯗꯅꯕ ꯑꯩ ꯍꯣꯠꯅꯖꯕꯅꯦ ꯑꯗꯣ ꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯁꯤꯗ ꯁꯦꯝꯗꯣꯛꯑꯒꯗꯤ ꯅꯪꯗꯣ ꯆꯨꯝꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯁꯤꯗ ꯂꯥꯜꯂꯤ ꯁꯤ ꯁꯦꯝꯗꯣꯛꯎ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯑꯩꯅ ꯋꯥ ꯑꯣꯏꯅ ꯍꯥꯏꯗꯣꯛꯑꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯎꯠꯇꯕ ꯁꯨ ꯌꯥꯎꯕꯅꯦ ꯑꯩ ꯑꯦꯛꯁꯤꯗꯦꯟꯒꯤ ꯃꯇꯥꯡꯗ ꯎꯠꯇꯦ ꯁꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯄꯣꯂꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯗꯕ ꯈꯔ ꯂꯩꯕ ꯃꯥꯜꯂꯦ ꯑꯩ ꯀꯥ ꯍꯦꯟꯅ ꯈꯪꯗꯕꯅꯤꯅ ꯑꯩꯅ ꯈꯪꯗꯕ ꯄꯣꯠꯁꯦ ꯍꯥꯞꯅꯤꯡꯗꯕꯒꯤ ꯑꯩ ꯍꯥꯞꯆꯗꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯩ ꯋꯥꯍꯩ ꯃꯆꯥ ꯑꯃꯅꯤꯗꯪꯒ ꯑꯩ ꯍꯥꯏꯖꯍꯧꯈꯤꯒꯦ ꯃꯌꯥꯝꯗ ꯌꯥꯝ ꯁꯦꯌꯔ ꯇꯧꯖꯅꯤꯡꯕ ꯑꯗꯨꯒ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯒꯤꯐ ꯑꯋꯦꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯈꯤꯇꯪ ꯄꯟꯖꯔꯝꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯇꯦꯞ ꯀꯧꯕ ꯃꯥꯜꯂꯦ ꯌꯨꯇ꯭ꯌꯨꯕꯀꯤꯗ ꯁꯨꯃꯥꯏꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯤꯗꯩꯁꯤꯗ ꯑꯩ ꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯊꯥꯕꯗ ꯀꯩꯅꯣ ꯃꯄꯥꯁꯤꯗ ꯑꯩꯅ ꯑꯞꯗꯦꯠ ꯑꯃꯈꯛ ꯇꯧꯖꯈꯤꯕꯅꯦ ꯃꯅꯤꯄꯨꯔꯤꯒꯤ ꯆꯠꯅꯕꯤ ꯑꯩꯅ ꯈꯪꯗꯕ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯀꯃꯦꯟꯠꯀꯤ ꯊ꯭ꯔꯨꯗ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯈꯪꯅꯤꯡꯕ ꯈꯔ ꯁꯨꯝ ꯃꯌꯥꯝ ꯀꯃꯦꯟꯠꯇ ꯑꯩꯅ ꯈꯪꯗꯕꯁꯤꯡꯗꯣ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯔꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯈꯤꯕꯅꯦ ꯁꯤꯗꯩꯁꯤꯗ ꯀꯃꯦꯟꯠ ꯃꯌꯥꯝ ꯄꯤꯕꯤꯔꯛꯑꯦ ꯀꯃꯦꯟꯠ 81 ꯀꯃꯦꯟꯠ ꯄꯤꯕꯤꯔꯛꯑꯦ ꯃꯌꯥꯝ ꯑꯩꯒꯤ ꯑꯩ ꯃꯅꯤꯄꯨꯔꯤ ꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯅ ꯑꯗꯨꯗꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯉꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯟꯅ ꯈꯪꯖꯗꯕ ꯆꯠꯅꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯈꯪꯕ ꯐꯪꯉꯦ ꯑꯗꯨꯗ ꯆꯠꯅꯕꯤ ꯍꯥꯏꯕꯁꯤꯗ ꯑꯩ ꯉꯁꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯗꯒ ꯁꯨꯃꯥꯏꯅ ꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯉꯥꯡꯉꯤꯁꯦ ꯑꯩ ꯇꯁꯦꯡꯕꯒꯤꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯩ ꯉꯁꯥꯏꯁꯨ ꯍꯥꯏꯖꯕꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯒꯤ ꯉꯝꯕꯅꯦ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯆꯠꯅꯕꯤꯁꯦ ꯑꯩ ꯆꯦꯟꯖ ꯇꯧꯔꯒꯦ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯕꯤꯁꯦ ꯄꯥꯝꯗ꯭ꯔꯦꯅ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯄ ꯅꯠꯆꯗꯦ ꯑꯩꯗꯤ ꯏꯆꯝ ꯆꯝꯕ ꯇꯧꯔꯒ ꯃꯥꯁꯇꯔ ꯇꯧꯔꯒ ꯂꯩꯖꯕ ꯃꯤꯅꯦ ꯑꯗꯨꯗꯩꯗꯨꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯕ꯭ꯂꯣꯛ ꯇꯧꯕꯁꯦ ꯑꯩꯒꯤ ꯍꯧꯖꯤꯛꯇꯤ ꯄꯥꯔꯠ ꯑꯣꯐ ꯑꯩꯒꯤ ꯍꯣꯕꯤꯒꯤ ꯇꯥꯏꯞꯇ ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯛꯑꯦ ꯑꯗꯨꯒ ꯁꯤꯗ ꯁꯨꯝ ꯃꯌꯥꯝꯒ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯕꯒꯤ ꯑꯩꯅ ꯃꯌꯥꯝꯅ ꯊꯥꯕꯤꯔꯛꯄ ꯀꯃꯦꯟ ꯃꯌꯥꯝꯁꯦ ꯄꯥꯔꯒ ꯁꯤ ꯆꯠꯅꯕꯤ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯑꯣꯏꯕ ꯄꯣꯏꯟꯠ ꯈꯤꯇꯪ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯈꯔ ꯈꯤꯇꯪ ꯍꯥꯏꯖꯍꯧꯒꯦꯅ ꯑꯩ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕꯅꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯆꯠꯅꯕꯤ ꯍꯥꯏꯕꯁꯤꯗ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯆꯨꯝꯃꯦ ꯑꯍꯜ ꯂꯃꯟ ꯊꯥꯏꯅꯒꯤ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕ ꯒ꯭ꯌꯥꯟ ꯂꯩꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯆꯨꯝꯃꯦ ꯁꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤ ꯑꯃ ꯂꯩꯕ ꯀꯥꯟꯗ ꯁꯤꯒꯤ ꯆꯠꯅ ꯄꯊꯥꯞꯁꯦ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯦ ꯏꯪ ꯇꯞꯄ ꯇꯪꯗꯨ ꯂꯩꯇꯥꯕ ꯀꯩ ꯍꯥꯏꯅꯤ ꯁꯥꯟꯇꯤ ꯂꯩꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯔꯅꯤꯅ ꯈꯜꯂꯒ ꯁꯦꯝꯕꯤꯔꯝꯕ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯩꯗꯨꯗ ꯁꯤꯃꯁꯨ ꯍꯥꯞꯆꯤꯟꯁꯤ ꯁꯤꯃꯁꯨ ꯍꯥꯞꯆꯤꯟꯁꯤ ꯇꯧꯔꯒ ꯃꯌꯥꯝꯗꯨꯅ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯗꯨꯅ ꯁꯦꯝꯕꯤꯔꯝꯕꯅꯦꯕ ꯆꯠꯅꯕꯤꯁꯦ ꯑꯗꯨꯗꯩꯗ ꯍꯧꯖꯤꯛꯇꯤ ꯆꯠꯅꯕꯤ ꯃꯌꯥꯝ ꯌꯥꯝꯈ꯭ರೆ ꯃꯌꯥꯝꯁꯦ ꯀꯅꯥꯅ ꯁꯦꯝꯃꯝꯕꯅꯣ ꯈꯪꯗꯕ ꯆꯠꯅꯕꯤꯕꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯩꯗ ꯑꯩꯅ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯏꯟꯁꯤꯗꯦꯟ ꯑꯃꯅꯦ ꯁꯤꯁꯦ ꯑꯩ ꯆꯠꯅꯕꯤꯗ ꯆꯦꯂꯦꯟꯖ ꯇꯧꯕꯗꯤ ꯅꯠꯆꯗꯦ ꯑꯩꯅ ꯅꯣꯛꯅꯤꯡꯕ ꯐꯥꯎꯕꯗꯣ ꯑꯗꯨꯗꯣ ꯃꯌꯥꯝꯗ ꯁꯨꯝ ꯁꯦꯌꯔ ꯇꯧꯖꯅꯤꯡꯗꯅ ꯑꯩ ꯃꯄꯥꯟꯗ ꯂꯩꯕ ꯚꯔꯥꯒꯤꯗꯨꯗ ꯑꯩ ꯀꯅꯥꯅꯣꯝꯗꯗꯤ ꯑꯩ ꯁꯤ ꯋꯥꯔꯤꯁꯦ ꯀꯃꯦꯟ ꯑꯣꯏꯅꯗꯤ ꯂꯤꯖꯈ꯭ꯔꯕꯅꯦ ꯚꯔꯥꯒꯤꯁꯤꯗ ꯂꯩꯕ ꯑꯗꯨꯗ ꯃꯣꯏ ꯚꯔꯥꯒꯤ ꯂꯩꯕ ꯍꯅꯨꯕꯤꯅꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯒꯤ ꯍꯅꯨꯕꯤꯅꯦꯕꯀꯣ ꯑꯗꯣ ꯃꯥꯁꯦ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯆꯠꯂꯨꯔꯅꯤ ꯀ꯭ꯂꯥꯁ ꯍꯜꯂꯛꯑꯒ ꯖꯤꯝ ꯆꯠꯂꯒ ꯑꯃꯨꯛ ꯏꯟꯖꯥꯡ ꯅꯥꯄꯤ ꯀꯩꯀꯥ ꯂꯩꯔꯒ ꯍꯜꯂꯛꯑꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯣꯡ ꯊꯥꯛꯄ ꯇꯧꯕꯁꯤꯗ ꯑꯗꯨꯝ ꯄꯨꯡ 10ꯁꯦ ꯃꯄꯥꯟ ꯂꯩꯕꯗꯗꯤ ꯄꯨꯡ 10 11 ꯇꯥꯈꯤꯕꯁꯦ ꯑꯗꯨꯝ ꯈꯪꯍꯧꯗꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ 10ꯁꯤꯗ ꯊꯣꯡꯕ ꯍꯧꯗꯣꯏꯅꯦ ꯆꯥꯛ ꯌꯦꯟꯖꯥꯡꯁꯦ ꯑꯗꯨꯗꯩ ꯃꯥꯅ ꯑꯩꯈꯣꯏꯅ ꯅꯣꯡꯉꯥꯜꯂꯒ ꯀꯩ ꯍꯥꯏꯅꯤ ꯀꯣꯂꯦꯖꯀꯤ ꯊꯣꯛꯂꯛꯄꯁꯦ ꯑꯗꯨꯝ ꯉꯥꯡꯗꯣꯏꯅꯦꯕ ꯅꯣꯏꯕꯨ ꯀꯩꯅꯣ ꯇꯧꯅꯨꯅꯦ ꯆꯥꯛ ꯊꯣꯡꯕꯗꯣ ꯊꯦꯡꯃꯜꯂꯦ ꯑꯩꯈꯣꯏ ꯇꯨꯝꯕ ꯌꯥꯗꯦ ꯆꯠꯅꯕꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯆꯠꯅꯕꯤ ꯅꯠꯇꯦ ꯈꯣꯠꯇꯦ ꯑꯗꯨ ꯑꯗ ꯆꯠꯅꯕꯤꯒꯤ ꯃꯔꯝ ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯆꯠꯅꯕꯤꯒꯤ ꯃꯔꯝꯗ ꯃꯣꯏ ꯑꯗꯨꯋꯥꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯔꯝꯗ ꯃꯌꯥꯝ ꯍꯥꯏꯔꯦ ꯑꯩꯁꯦ ꯑꯗꯨꯝ ꯇꯥꯏ ꯑꯩ ꯑꯗꯨꯝ ꯇꯥꯁꯜꯂꯦ ꯃꯥꯅ ꯍꯥꯏꯕꯗꯨ ꯍꯣꯏ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯥꯏ ꯑꯗꯣ ꯅꯣꯡꯃꯗꯤ ꯑꯩꯅ ꯃꯥꯅ ꯁꯨꯝ ꯑꯩꯅ ꯍꯣꯏ ꯇꯥꯕꯗꯨꯗ ꯃꯥꯅ ꯑꯗꯨꯝ ꯌꯥꯝꯅ ꯑꯈꯪ ꯑꯍꯩꯕ ꯃꯌꯥꯝ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯄꯣꯛꯄ ꯍꯜꯂꯝꯕꯅꯤꯅ ꯑꯈꯪ ꯑꯍꯩꯕ ꯃꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯁꯤ ꯇꯧꯏ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯁꯤ ꯇꯧꯏ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯁꯤ ꯇꯧꯏꯅ ꯃꯌꯥꯝ ꯍꯥꯏ ꯌꯥꯝ ꯀꯥꯟꯅꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯨ ꯃꯌꯥꯝ ꯄꯤꯕꯤ ꯃꯥꯅꯀꯣ ꯑꯗꯨꯒ ꯃꯥꯅ ꯀꯩ ꯍꯥꯏꯅꯤ ꯅꯣꯏ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯁꯤꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏ ꯆꯨꯝꯃꯦ ꯃꯥ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯃꯇꯦꯛ ꯑꯃꯈꯛ ꯑꯩꯁꯨ ꯇꯟꯖꯥ ꯑꯃ ꯂꯧꯔꯒ ꯑꯩꯅ ꯈꯨꯝꯃꯦ ꯍꯣꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯊꯥꯏꯅꯒꯤ ꯑꯕꯣꯛꯍꯣꯏꯒꯤ ꯑꯩꯅ ꯑꯕꯣꯛ ꯑꯗꯨꯝ ꯗꯥꯗꯤ ꯍꯣꯏꯒꯤ ꯅꯣꯏ ꯃꯇꯝꯒꯤꯗꯒꯗꯤ ꯈꯤꯇꯪꯗꯤ ꯈꯦꯠꯅꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯊꯣꯛꯂꯛꯏꯁꯦ ꯏꯃꯥ ꯏꯄꯥꯅ ꯌꯨꯝꯗꯒꯤ ꯊꯥꯗꯣꯛꯅꯤꯡꯄꯣꯠꯇꯦ ꯑꯩꯈꯣꯏꯁꯦ ꯀꯩꯁꯨ ꯑꯗꯣ ꯏꯃꯥ ꯏꯄꯥꯅ ꯏꯆꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯈ꯭ꯔꯀꯥꯟꯗ ꯃꯍꯩ ꯇꯝꯕꯅꯤ ꯆꯠꯈ꯭ꯔꯤꯁꯦ ꯑꯗꯨꯅ ꯃꯍꯩ ꯇꯝꯃꯒ ꯃꯥꯅ ꯇꯝꯃꯨꯔꯤꯕ ꯃꯍꯩꯗꯨꯒꯤ ꯃꯥꯒꯤ ꯔꯤꯖꯜꯇꯣ ꯐꯪꯅꯕ ꯃꯁꯥ ꯃꯊꯟꯇ ꯍꯣꯠꯅꯖꯕ ꯉꯝꯃꯅꯤꯅ ꯑꯩꯈꯣꯏꯁꯦ ꯃꯄꯥꯟꯗ ꯊꯥꯗꯣꯛꯄꯤꯔꯛꯏꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯏꯃꯥ ꯏꯄꯥꯅ ꯁꯦꯟꯅꯔꯒ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯔꯝꯒꯗꯧꯅꯦꯕ
ꯑꯗꯩꯗ ꯃꯄꯥꯟꯗ ꯂꯩꯔꯀꯥꯟꯗꯗꯤ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯅ ꯂꯩꯔꯕꯅꯦꯕ ꯑꯗꯨꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯀꯥꯟꯅꯩ ꯑꯍꯟꯅ ꯑꯦꯗꯚꯥꯏꯁ ꯄꯤꯕꯤꯔꯛꯄꯁꯦ ꯀꯥꯟꯅꯩ ꯀꯥꯟꯅꯗꯕ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯥꯅ ꯈꯪꯕ ꯍꯩꯕ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦꯕ ꯑꯗ ꯑꯩꯅ ꯗꯥꯗꯤ ꯑꯗꯨ ꯁꯤ ꯑꯩꯅ ꯐꯣꯟꯁꯦ ꯄꯤꯁꯟꯕꯀꯣ ꯗꯥꯗꯤ ꯁꯤ ꯐꯣꯟꯅꯦ ꯃꯥ ꯐꯣꯟꯁꯦ ꯀꯩꯅꯣ ꯈꯪꯗꯦꯕ ꯈꯪꯗꯤ ꯈꯪꯉꯦ ꯑꯗꯣ ꯃꯥ ꯁꯤꯖꯤꯟꯅꯕ ꯍꯩꯇꯦꯕ ꯑꯗ ꯑꯩꯅ ꯐꯣꯟꯁꯦ ꯄꯤꯔꯒ ꯗꯥꯗꯤ ꯁꯤꯁꯦ ꯑꯝꯇ ꯁꯤꯖꯤꯟꯅꯕꯤꯌꯣꯅ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯕꯅꯦꯕ ꯃꯥ ꯍꯩꯇꯦꯕ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯕ ꯗꯥꯗꯤ ꯇꯨ ꯍꯧꯖꯤꯛ ꯅꯣꯏꯒꯤ ꯃꯇꯝꯗ ꯅꯪꯅ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯇꯥꯛꯄꯤꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯉꯥꯡ ꯃꯆꯥ ꯑꯩꯈꯣꯏ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯖꯦꯅꯦꯔꯦꯁꯟꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯗ ꯄꯤꯕꯗꯧꯗ ꯑꯉꯥꯡ ꯃꯆꯥꯗꯨꯅ ꯗꯥꯗꯤꯗꯒꯤ ꯍꯩꯕ ꯍꯦꯜꯂꯕꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯀꯣ ꯑꯗꯨꯅ ꯗꯥꯗꯤꯅ ꯍꯥꯏꯕꯤꯔꯤꯕ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯐꯩ ꯌꯥꯝꯅ ꯆꯨꯝꯃꯦ ꯑꯗꯨꯕꯨ ꯗꯥꯗꯤꯅ ꯈꯪꯗꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯂꯩꯔꯤꯕ ꯍꯤꯡꯉꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝꯁꯤꯅꯗꯤ ꯈꯪꯕ ꯑꯗꯨꯒ ꯗꯥꯗꯤꯅ ꯊꯥꯏꯅꯩ ꯆꯠꯅꯔꯛꯄꯤꯅꯦꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯦ ꯊꯥꯏꯅ ꯌꯥꯎꯔꯛꯇꯦꯅ ꯂꯥꯟꯕꯅꯦꯅ ꯍꯥꯏꯕꯗꯤ ꯌꯥꯔꯔꯣꯏꯗꯕ ꯈꯔ ꯂꯩ ꯑꯗꯨꯅ ꯗꯥꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯇꯥꯕꯤꯌꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯁꯤ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝ ꯁꯦꯗ꯭ꯌꯨꯜꯁꯤꯅ ꯌꯥꯗꯗꯅ ꯑꯩꯅ ꯆꯥꯛ ꯊꯦꯡꯅ ꯆꯥꯅꯤꯡꯕꯒꯤ ꯆꯥꯕ ꯅꯠꯇꯦ ꯇꯥꯏꯝ ꯁꯦꯗ꯭ꯌꯨꯜꯁꯤꯅ ꯌꯥꯗꯗꯅ ꯑꯩ ꯐꯤꯠꯅꯦꯁ ꯑꯩ ꯄꯥꯝꯖꯕ ꯐꯤꯠꯅꯦꯁ ꯄꯥꯝꯖꯕꯅꯤꯅ ꯑꯩ ꯐꯤꯠꯅꯦꯁꯀꯤꯁꯨ ꯇꯧꯗꯕ ꯌꯥꯗꯦ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯄꯅꯤꯅ ꯑꯩ ꯂꯥꯏꯔꯤꯛꯀꯤꯁꯨ ꯁꯣꯏꯍꯟꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩ ꯆꯥꯗꯕ ꯌꯥꯗꯕꯅꯤꯅ ꯑꯩ ꯆꯥꯅꯕꯁꯨ ꯑꯩ ꯁꯦꯝꯗꯕ ꯌꯥꯗꯦ ꯖꯤꯝ ꯀꯩꯀꯥ ꯇꯧꯕꯅꯤꯅ ꯈꯤꯇꯪ ꯍꯣꯏ ꯑꯩ ꯈꯤꯇꯪꯕꯨꯗꯤ ꯁꯥꯡꯉꯦꯕ ꯑꯩ ꯖꯤꯝ ꯇꯧꯕꯅꯤꯅ ꯑꯩ ꯉꯁꯥꯏꯒꯤ ꯑꯩ ꯀꯩ ꯍꯥꯏꯅꯤ ꯌꯦꯟ ꯑꯐꯨꯠꯄ ꯆꯥꯒꯅꯤ ꯑꯗꯩ ꯑꯗꯨ ꯆꯥꯒꯅꯤ ꯑꯗ ꯃꯌꯥꯝ ꯈꯥꯏꯗꯣꯛꯑꯦꯕ ꯈꯥꯏꯗꯣꯛꯄꯅꯤꯅ ꯖꯨꯠꯅꯦꯕ ꯊꯦꯡꯉꯤꯁꯦ ꯑꯗꯣ ꯑꯩ ꯃꯉꯣꯟꯗ ꯑꯗꯨ ꯍꯥꯏꯕ ꯃꯥ ꯑꯁ ꯑꯥꯖꯀꯜ ꯀꯥ ꯖꯃꯥꯅꯥ ꯑꯗꯨ ꯇꯧꯋꯦꯕ ꯑꯩꯅ ꯑꯗꯨꯗ ꯁꯨꯝ ꯅꯣꯛꯅꯤꯡꯗꯅ ꯃꯌꯥꯝꯅ ꯁꯨꯝ ꯁꯦꯌꯔ ꯇꯧꯖꯕꯅꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯁꯤꯁꯨ ꯑꯩ ꯈꯪ ꯍꯩꯔꯒ ꯑꯍꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕꯒꯤ ꯑꯗꯨꯝꯕ ꯅꯠꯆꯗꯦ ꯑꯩꯅ ꯊꯦꯡꯅꯔꯨꯕ ꯏꯟꯁꯤꯗꯦꯟ ꯑꯃ ꯑꯩꯅꯗꯤ ꯑꯩ ꯂꯥꯟꯗꯕ꯭ꯔꯥ ꯈꯜꯂꯦ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩꯗꯨꯗꯀꯣ ꯗꯥꯗꯤꯗꯨꯅ ꯍꯥꯏꯕꯤꯕ ꯏꯟꯐꯣꯔꯃꯦꯁꯟ ꯃꯥꯅ ꯄꯤꯕꯤꯕ ꯀꯥꯟꯅꯕ ꯃꯌꯥꯝꯗꯨꯁꯨ ꯑꯩ ꯑꯗꯨꯝ ꯂꯧꯁꯟꯖꯩ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯂꯥꯟꯗꯕ꯭ꯔꯥꯗꯤ ꯈꯜꯂꯦ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯅ ꯇꯧꯕ ꯍꯩꯕ ꯑꯗꯣ ꯊꯥꯏꯅꯒꯤ ꯖꯦꯅꯦꯔꯦꯁꯟꯒꯤ ꯃꯤꯈꯩꯅꯗꯤ ꯆꯠꯅꯕꯤꯗ ꯍꯥꯞꯄꯝꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯆꯠꯅꯕꯤꯁꯦ ꯈꯤꯇꯪ ꯑꯩꯅ ꯗꯤꯐ꯭ꯔꯦꯟ ꯁꯦꯞ ꯑꯃ ꯑꯩꯒꯤ ꯑꯦꯡꯒꯜ ꯑꯃ ꯌꯦꯡꯖꯕꯅꯦ ꯆꯠꯅꯕꯤꯗ ꯑꯩ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯆꯠꯅꯕꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯕꯗꯨꯅꯦ ꯆꯠꯅꯕꯤꯁꯤꯗ ꯑꯆꯨꯝꯕ ꯆꯠꯅꯕꯤ ꯑꯐꯕ ꯆꯠꯅꯕꯤꯗꯗꯤ ꯑꯩ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯖꯩ ꯑꯗꯨꯒ ꯑꯥꯎꯠꯗꯦꯇꯦꯠ ꯑꯣꯏꯔꯕ ꯑꯣꯞꯁꯣꯂꯦꯠ ꯑꯣꯏꯔꯕ ꯑꯩ ꯄ꯭ꯔꯅꯟꯁꯤꯌꯦꯁꯟꯁꯦ ꯈꯤꯇꯪ ꯂꯥꯜꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯗꯤ ꯁꯥꯏꯟꯇꯤꯐꯤꯀꯦꯂꯤ ꯌꯦꯡꯕꯤꯔꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒ ꯃꯤ ꯗꯥꯎꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯅꯩ ꯅꯪ ꯅꯗꯥꯎ ꯌꯥꯗꯕ ꯑꯣꯏꯅꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏꯅꯩꯀꯣ ꯑꯗꯣ ꯑꯩ ꯆꯦꯂꯦꯟꯖ ꯇꯧꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯅꯧꯕ ꯑꯦꯡꯒꯜ ꯑꯃꯗ ꯌꯦꯡꯉꯒ ꯈꯔ ꯐꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯣꯏꯔꯝꯗ꯭ꯔꯒꯁꯨ ꯃꯤꯅ ꯇꯧꯅꯔꯝꯕꯗ ꯐꯈꯤꯕ ꯑꯗꯨꯝꯕꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯑꯦꯗꯥꯞ ꯇꯧꯔꯒ ꯑꯐꯕ ꯃꯥꯏꯀꯩꯗꯕꯨ ꯆꯪꯉꯤꯈꯩꯗꯤ ꯆꯠꯅꯕꯤꯁꯦ ꯈꯤꯇꯪ ꯆꯦꯟꯖ ꯇꯧꯕꯁꯦ ꯆꯨꯝꯒꯗ꯭ꯔꯥꯅ ꯑꯩ ꯈꯟꯖꯩ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯇꯦꯞꯇꯨꯗ ꯑꯩꯅ ꯍꯥꯞꯆꯈꯤꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏ 20Kꯗ ꯄꯥꯔꯇꯤꯁꯤꯄꯦꯠꯇꯤ ꯇꯧꯕꯤꯔꯒ ꯑꯗꯨꯒ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯌꯦꯡꯗꯕꯗꯒꯤ ꯃꯥꯁꯦ ꯋꯤꯅꯔ ꯑꯣꯏꯅ ꯈꯪꯗꯕꯒꯨꯝꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯈꯪꯕꯈꯩꯗꯤ ꯀꯩꯅꯣ ꯇꯧꯔꯛꯈ꯭ꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯌꯦꯡꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯕꯨ ꯇꯣꯏꯅ ꯌꯦꯡꯕꯤꯕꯁꯤꯡꯒꯤꯗꯤ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯄ꯭ꯔꯥꯏꯖ ꯀ꯭ꯂꯦꯝ ꯇꯧꯕ ꯂꯥꯛꯑꯝꯃꯦ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯑꯃꯃꯝꯁꯨ ꯃꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯃꯦꯟ ꯑꯃꯃꯝꯁꯨ ꯄꯤꯕꯤꯔꯝꯃꯦ ꯑꯗꯨꯒ ꯂꯥꯛꯇꯕ ꯈꯔ ꯌꯥꯎꯋꯦ ꯑꯩꯅ ꯂꯥꯛꯇꯕꯁꯤꯡꯁꯦ ꯃꯃꯤꯡ ꯍꯥꯏꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅೋ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯕꯨ ꯇꯣꯏꯅ ꯌꯦꯡꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯇꯣꯏꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯇꯣꯏꯅ ꯂꯥꯏꯛ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝꯗꯁꯨ ꯆꯥꯟꯁ ꯄꯤꯖꯅꯤꯡꯕꯒꯤ ꯑꯩꯅ ꯇꯧꯖꯕꯅꯦ ꯑꯗꯨꯒ ꯃꯊꯪ ꯑꯩꯅ ꯒꯤꯐ ꯑꯋꯦ ꯑꯃ ꯇꯧꯒꯗꯕꯁꯤꯗꯤ ꯌꯥꯝꯅ ꯂꯥꯞꯄꯤꯈꯔ ꯆꯥꯎꯅꯈꯔ ꯑꯩ ꯄꯩꯁꯥ ꯈꯤꯇꯪ ꯇꯨꯡꯁꯤꯜꯂꯒꯈꯔ ꯆꯥꯎꯅ ꯇꯧꯕ ꯉꯝꯅꯕꯅ ꯑꯩꯅ ꯈꯔ ꯂꯥꯞꯅ ꯊꯥꯖꯕꯅꯦ 50Kꯗ ꯑꯃꯨꯛ ꯒꯤꯐ ꯑꯋꯦ ꯇꯧꯖꯒꯦꯅ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ 20Kꯒꯤꯁꯤꯗ ꯑꯩꯅ ꯃꯤ 20ꯗ ꯑꯩꯒꯤ ꯏꯃꯣꯖꯤꯁꯦ ꯄꯤꯖꯕꯅꯦ ꯑꯗꯩꯗ ꯑꯩꯈꯣꯏ ꯃꯤ 5 ꯂꯥꯛꯄꯤꯗ꯭ꯔꯤ ꯑꯗꯨꯒ ꯃꯤꯑꯣꯏ 2ꯗꯤ ꯀ꯭ꯂꯦꯝ ꯇꯧꯔꯛꯑꯦ ꯀ꯭ꯂꯦꯝ ꯇꯧꯔꯛꯄꯈꯩꯒꯤꯗꯤ ꯑꯩꯅ ꯀꯩꯅꯣꯁꯦ ꯄ꯭ꯔꯥꯏꯁꯁꯦ ꯑꯗꯨꯝ ꯊꯝꯖꯕꯅꯦ ꯑꯗꯨꯒ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯑꯩꯒꯤ ꯃꯃꯥꯡꯒꯤ 20Kꯒꯤꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯁꯤꯡꯗꯒꯤ ꯑꯩꯅ ꯂꯣꯇ꯭ꯔꯤ ꯑꯃ ꯇꯧꯅꯤꯅ ꯍꯥꯏꯖꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯦ ꯑꯩꯅꯍꯧꯖꯤꯛ ꯍꯥꯏꯖꯒꯗꯣꯏꯁꯦ ꯉꯁꯥꯏꯒꯤ ꯁꯤꯁꯦ ꯃꯤ 20ꯁꯤꯗ ꯀꯩꯅꯣ 5 ꯂꯥꯛꯇ꯭ꯔꯤ 5 ꯀ꯭ꯂꯦꯝ ꯇꯧꯔꯛꯇ꯭ꯔꯤ ꯑꯗꯨꯒ 20K ꯒꯤꯐ ꯑꯋꯦꯒꯤ ꯑꯩꯅ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯈꯤꯕꯗꯣ ꯑꯗꯨꯗ ꯃꯌꯥꯝꯅ ꯁꯤꯅ ꯃꯌꯥꯝꯒꯤ ꯁꯖꯦꯁꯟ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯑꯦ ꯑꯗꯨꯅ ꯑꯩ ꯃꯇꯝ ꯈꯔꯒ ꯉꯥꯏꯖꯒꯦ ꯑꯗꯨꯒ ꯑꯗꯨꯐꯥꯎꯗ ꯀ꯭ꯂꯦꯝ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ 20Kꯒꯤda ꯀꯃꯦꯟ ꯄꯤꯕꯤꯔꯛꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄꯁꯤꯡꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯆꯥꯟꯁ ꯄꯤꯖꯈꯤꯒꯦ ꯀꯩꯒꯤꯅꯣꯗꯤ ꯁꯤ ꯈꯨꯝꯃꯛꯇ꯭ꯔꯕꯤꯗ ꯁꯨꯝ ꯂꯩꯔꯒ ꯑꯩ ꯃꯅꯥꯛꯇ ꯁꯨꯝ ꯂꯩꯔꯒ ꯂꯩꯕꯗꯣ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯌꯥꯝ ꯐꯖꯩꯌꯦꯅ ꯈꯟꯖꯩꯌꯦ ꯁꯤꯒꯤ ꯏꯃꯣꯖꯤꯁꯤꯡꯁꯦ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯖꯗꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃꯅ
ju tawbo oiba emoji se aduna aina mayam da gift oina pizaning dana aina semjagibinina ai nakta sum leiraga leibse leitanaba mayam da mayam lucky oiba viewers ai video sibu nuaina nusina yengbiriba khara mayam da aina pizagena aina khanjaraga semjabanina claim tawbiratragadi ai amu atopa hena interested oiriba ai videos da hena kehani phajana mating pangbiriba singda ai ngamjaba ai site tagi mayamna yengbirakpadagi phangpo pisaduna leijaba emoji ne sise ana ai mayam da saina share tawjage na ina khanjabagi saina tawgibane ndo mayam adum comment pibiro mayam na pibirakpa comment sigi videos da ju comment pibiro kamaina tawjige saina claim tawraktaba miyo manga claim tawraktri nupa tane claim tawraktri se maming di amta ye haija giroige aruga nupi di claim loi tawre aduga ai lobo lakjage kon lake ju pharak tari smaina dum haibire claim tawbirak pasingi de ai thamjarani dum aduga claim tawraktaba nupa manga claim tawrakte adu claim tawraktaba nupa manga sigi keno se giveaway gi price se kamain tawsige habado mayam comment sida dum pibiro aduga mayam gi suggestion hojiki mamang daina community tab ta yembadadi anambana ngai kisi lomba hai ado claim tawrakadaba mandre ge no ma video yenghogdadana khangdaba soidana oiramgani aduna mayam gi suggestion pibiro ado mata sida ngasi gi videos di loisanjarage aruga mayam na keno tawbirakpagi ai gi channel wi yengbiba abnawu nusibiba aduga mayam gi criticism constructive criticism mayam pibirakpai damakta mayam bu thagat phungdokchari matungda hena nungaiba hena kanaba hena phajaba video namba ngamnaba aisu kanna hotnajage aduga akhoi abnauga akhoi anina tawjaba khara sida mayamna penbi dana smaina 22k subscriber yohon bibai damakta anauba amadi ariba subscriber bu thagat phungdokchari thank you ma'am